Hello everyone, welcome back to my channel 7 Speed Manipur. Video se kainone akoigi do and don'ts haiba tare koina tawgadaba tawroidaba akoigi flood ki matamnina akoi rainy season nina akoi gari sida akoi sinariba gari da tawgadaba tawroidaba singdo ai chamlapa kitang akoi safety tips haiba tare ko siga mari leinana kitang video se point ahum mari dang ai myam da share tawjarake ado myam video se nongna thena subscribe like and share tawsan bermo nongna ꯊꯦꯡꯅꯔꯒꯗꯤ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯄ꯭ꯔꯦꯁ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟ ꯄꯨꯔ ꯂꯥꯛꯄꯗ ꯑꯗꯨꯝ ꯃꯤꯁ ꯑꯣꯏꯗꯅꯕ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯋꯦꯗꯤꯡ ꯀꯦꯄꯥꯁꯤꯇꯤꯅ ꯑꯃꯗꯤ ꯂꯩꯖꯩꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤ ꯈꯨꯗꯤꯡꯒꯤꯗꯤ ꯃꯥꯟꯅꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯔꯦꯅꯤ ꯁꯤꯖꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯌꯥꯝꯕ ꯍꯦꯠꯆꯕꯦꯛ ꯑꯗꯒꯤ ꯁꯦꯗꯥꯟꯒꯨꯝꯕ ꯀꯥꯔ ꯁꯨꯒꯨꯝꯕꯁꯤꯗꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯅꯦꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯋꯦꯗꯤꯡ ꯀꯦꯄꯥꯁꯤꯇꯤꯁꯤꯁꯨ ꯅꯦꯝꯃꯦꯕꯀꯣ ꯑꯌꯥꯝꯕ ꯃꯈꯣꯏꯁꯦ 300 mmꯒꯤ ꯆꯥꯡꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅꯀꯣ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏꯒꯤ ꯋꯥꯇꯔ ꯋꯦꯗꯤꯡ ꯀꯦꯄꯥꯁꯤꯇꯤꯁꯦ ꯍꯥꯏꯗꯤ ꯒꯥꯔꯤ ꯑꯃꯒꯤ ꯇꯌꯥꯔꯁꯤꯒꯤ ꯃꯥꯒꯤ ꯇꯣꯞ ꯂꯦꯚꯦꯜ ꯇꯌꯥꯔꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯔꯤꯝꯗꯨꯒꯤ ꯇꯣꯞꯇꯣ ꯑꯗꯨꯒꯤ ꯃꯊꯛ ꯑꯣꯏꯔꯒꯗꯤ ꯈꯔ ꯗꯦꯟꯖꯔꯁ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒꯤ ꯃꯊꯛ ꯑꯣꯏꯔꯒꯗꯤ ꯌꯥꯔꯤꯉꯩꯗꯤ ꯊꯧꯕꯤꯔꯨꯔꯅꯣ ꯇꯉꯥꯏ ꯐꯗꯅ ꯊꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ ꯊꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯊꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯤꯌꯥꯔꯁꯦ 1 ꯅꯠꯇ꯭ꯔꯒ 2 ꯁꯤꯗ ꯌꯥꯔꯤꯉꯩ ꯊꯧꯕꯤꯕ ꯍꯥꯏ RPMꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯁꯤꯁ ꯇꯧꯕꯒꯤ ꯃꯔꯝꯁꯦ ꯑꯍꯨꯝ ꯂꯩꯌꯦꯕꯀꯣ ꯒꯥꯔꯤ ꯊꯧꯅ ꯂꯦꯞꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯂꯦꯟꯁꯔꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯪꯕ ꯀꯥꯟꯗ ꯒꯥꯔꯤꯁꯦ ꯂꯦꯞꯄ ꯌꯥꯎꯋꯦ ꯁ꯭ꯇꯥꯔꯠ ꯍꯧꯗꯕ ꯑꯗꯒꯤ ꯁ꯭ꯄꯥꯔꯛ ꯄ꯭ꯂꯛꯇ ꯆꯪꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯍꯧꯗꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯌꯔ ꯏꯟꯇꯦꯛ ꯇꯧꯕꯒꯤ ꯄꯥꯏꯞꯇꯣ ꯑꯗꯨꯗ ꯆꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯁꯤꯁ ꯇꯧꯕꯒꯤ ꯃꯔꯝꯁꯦ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯃꯔꯝ ꯑꯍꯨꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯔꯤꯁꯦ ꯑꯩꯈꯣꯏ ꯏꯌꯔ ꯏꯟꯇꯦꯛ ꯇꯧꯐꯝꯁꯦ ꯁꯤꯗꯩꯗ ꯏꯁꯤꯡ ꯆꯪꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯤꯁꯇꯟꯗ ꯏꯁꯤꯡ ꯆꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯃꯥꯡꯖꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯥꯔꯤꯗꯣ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯄꯨꯔꯥ ꯏꯟꯖꯤꯟꯗꯣ ꯀꯩꯅꯣ ꯇꯧꯕ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯗꯨꯗꯤ ꯂꯩꯔꯔꯣꯏꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯐꯥꯔꯁ ꯑꯍꯥꯟꯕ ꯇꯧꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯣꯏꯗꯕ ꯄꯣꯏꯟꯠꯁ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯗ ꯌꯥꯔꯤꯉꯩ ꯊꯧꯕꯤꯗꯕ ꯌꯥꯔꯤꯉꯩ ꯍꯥꯏꯕꯅꯤꯀꯣ ꯊꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ RPM ꯋꯥꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯒꯤꯌꯔ 1 ꯅꯠꯇ꯭ꯔꯒ 2ꯗ ꯊꯧꯕꯤꯕ ꯄꯣꯏꯟꯠ ꯅꯝꯕꯔ 1 ꯀꯣ ꯑꯗꯒꯤ ꯄꯣꯏꯟꯠ 2ꯗ ꯑꯩꯈꯣꯏꯒꯤ electricalꯒꯤ ꯃꯥꯒꯤ ꯀꯝꯄꯣꯅꯦꯟꯠ ꯃꯥꯒꯤ ꯄꯥꯔꯠꯁꯤꯡꯗꯣ ꯄ꯭ꯂꯛ ꯑꯣꯐ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯁ꯭ꯋꯤꯆꯇꯣ ꯑꯣꯐ ꯂꯣꯏ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯁꯠꯇꯣꯛꯄꯤꯕ ꯀꯅꯦꯛꯁꯟꯁꯤꯡꯗꯣ ꯂꯣꯏ ꯁꯠꯇꯣꯛ ꯊꯝꯕꯤꯔꯣ ꯀꯣ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯇꯤꯞꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯁꯦꯐꯇꯤ ꯇꯤꯞꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯄꯥꯔꯛꯁꯦ ꯏꯁꯤꯡ ꯆꯥꯎꯕ ꯀꯥꯟꯗ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯕꯒꯤ ꯑꯋꯥꯕ ꯑꯃ ꯂꯣꯏ ꯂꯩꯅꯩꯀꯣ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯑꯋꯥꯡꯕ ꯖꯒꯥ ꯏꯁꯤꯡ ꯊꯨꯝꯃꯣꯏꯗꯕ ꯖꯒꯥꯗ ꯑꯗꯨꯝ ꯊꯧꯗꯣꯛꯑꯒ ꯑꯗꯨꯏꯗ ꯈꯥꯝꯕꯤꯔꯣ ꯑꯗꯨꯝꯕꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯣꯂꯦꯖ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯈꯥꯝꯗꯕ ꯌꯥꯗ꯭ꯔꯦ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯥꯟꯇꯦꯠ ꯑꯦꯔꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯂꯥꯟꯇꯦꯠ ꯑꯦꯔꯤꯌꯥ ꯍꯥꯏꯕꯗꯤ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯉꯝꯈꯠꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯈꯠꯂꯒ ꯈꯥꯝꯕꯤꯌꯣꯀꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯤꯟꯒꯤ ꯄꯥꯔꯠꯁꯦ ꯁꯤꯁꯤꯅ ꯈꯤꯇꯪ ꯃꯊꯛꯇ ꯉꯝꯈꯠꯂꯒ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯉꯝꯈꯠꯂꯒꯀꯣ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯣꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯆꯥꯎꯔꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗ ꯆꯪꯕ ꯃꯦꯛꯁꯤꯃꯝ ꯆꯪꯒꯗꯧꯕꯗꯣ ꯑꯗꯨꯗꯤ ꯈꯤꯇꯪꯗꯤ ꯁꯦꯐ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯅꯤ ꯑꯍꯨꯝꯁꯦ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯀꯥꯟꯗ ꯑꯗꯣꯝꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯐ ꯑꯣꯏꯒꯗꯧꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗ ꯍꯌꯦꯡ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯌꯥꯝ ꯆꯪꯉꯛꯀꯗꯧꯕꯗꯒꯤ ꯈꯤꯇꯪꯗꯤ ꯁꯦꯐ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡꯁꯦ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯑꯗꯣꯝꯒꯤ ꯒꯥꯔꯤꯁꯤꯡꯗꯣ ꯈꯤꯇꯪ ꯁꯦꯐ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯉꯟꯅ ꯊꯥꯒꯠꯂꯝꯕ ꯌꯥꯕꯅꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯁꯨ ꯁꯤꯃ ꯊꯥꯒꯠꯄ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯊꯥꯒꯠꯆꯕꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯔ ꯂꯥꯛꯄꯗ ꯃꯤꯁ ꯑꯣꯏꯗꯅꯕ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯄ꯭ꯔꯦꯁ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯗꯤ ꯁꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯒꯥꯔꯤ ꯊꯧꯕꯗ ꯁꯤꯠ ꯕꯦꯜꯠꯇꯨ ꯁꯣꯏ ꯐꯥꯕꯤꯌꯨꯀꯣ